MSTV meeting tabiri singbu ahanba maktada nomatin kune soina taram okjari marki pau miyam da pizari Manipur miyam gi yamna malu oiba lifeline ama oiriba National Highway 2 Imphal Dimapur lambi gi Kangpokpi district ki manung chenba lambi saruk da leiba thong ama sakhangdaba singna IED siznadna thogairamle MSTV na fangba pauda highway sigi kobru lekha amadi sapar maina gi marakta leiba thong asi ngarang ahing nongai matung pung 12 makhai taramdaida sakhangdaba singna mapangal kanba IED siznaduna thogairam bani hairi IED pokhai baduda aduna maram oiraga thong adu pura tekpa makna trabusu thong mayaida mafam ahum thokna achoba kom ahum tauki IED adu yamna mapangal kanba oibana kom ahum adu pura hoki lena thong nakalgi concrete barsu kaidna teki thawduda aso apandi yaukide hairi thong adu akaya toy nangkibana maram oiraga chaka mari panba gari achoba amata chatpa yakidre adubu gari machadi adumak chatnari thawdu adu thokraba matungda security force ki makok thongba officer sing lakna yengsinki hojik phawbagi oina thong adu kanana thugaibano haiba khangba ngamdri thawdu adu da chenaba mioi fabagi paulaitri adubu saparmaina police station na case ama register tawduna thijinba hokre bombo khaibagi thawdu adu maru oina ngarang sekmaida maikai anigi marakta yamna chauna nongmai kapnabagi thawdok thokraba matungda security force sangba yadanaba thong adu thugaiba oiramgani haina chimnari ningsingba yaba amana Bishnupur district ki manungjanba phokok chau ikai awang lekai amadi kwakta gi marakta leiba thong amadasu mamang jahi gi jun thada Mahindra Scorpio amada IED hapna pokai halaga thugaina hotnabada mioi ahum asopan nangkibani thawdoduga mailena NI chenabani haiba Muhammad Nur Hassan amadi Saimilan gangte phakibani NI gi matung ina thong thugaibagi thawong adu security movement da apanba pinaba thawongi saruk amani haina phongtokpa leikrabani achumba wafam phongdokluba mioi amadi phongdokliba wafam adu lali haiduna sengdokadabani haina Peace and integrity gyamgai pikna akan momongda taksilakpa si yaningde makhatana sengdok singjin tawbana aikoi maselgi marakta nungsinadabnabagi machak ama lakpa yai haina 35 suba lok sabha mikhalda gyamgai maning lekaigi polling station 6/3 da INC agent oikiba yumnam santana phongdokre ngasi kaisampata leiba INC gi me bimol akoijamgi yumda pangtokiba pawgi famamada wafamase phongdok aduna santana hai Miyamna nungsina bot pidna mai pakba luchingba singna miyam mangda chawthokna chatpiyo miyamgi hakpo foiduna namduna laklaga miyamgi luchingbani haina chaliba makai leibak asi chawkhatpa ngamloi asigumba luchingba sing Manipurda masing yamna leiri miyamgi phangpham thokpa haksing niyom chumna sijina handuna miyamgi luchingba oibiyu loinana tha asigi 18 da pangthokiba 19 suba lok sabha mikhalgi ahanba tangkhakta Kairao Assembly Constituency ki manung chenba kyamgai maning lekai da hangba polling station 6/3 da INC ki agent oiba changluba matamda masak khangdaba phimu sepa mioi kharna khut tharakpa du kauthokduna leikraba matung na hauna namu thawdu gi matangda sengdokadabani haidna akan wafam thamnakliba si tawbiganu haukiba khudingma kauthoknaba tamnasi masinatna akan wafam kaya thamlaklabadi makhatana thulakpa afafatagi tekchak pumba pikna pugadabani haina so phongdoki natyang bigi lariba organization kharana koida pressure makhatana sum special ko se makhatana bidir kanu karigumba makhatana ko asumba potu lali haina hayu hadana lampura singko haragadi ko bidi adugi singko puri wakalo ko le jade aduna maram more kanda ko makhatana singdo ko singina sum tor koda hena hena sum ko misali mata ko misana ba kawro payai aduna makhatana du phawdana ba ko makhatana kano to giranu adu ko gi mai gi su ko haigi do yana re haina kalaga adu sambida ya zari haitai Mahairoi singna laik tamba loirba matungda karamba matamda thabak phangani haiduna khanbagi mahutta karamba matamda miyamda thabak piba ngamba mi oigadagi haina khanbagi matam oidi haina Additional Deputy Commissioner Imphal East Dr. N. Johnson na phongdokre wafamasi luwangsangbamda leiba Liberal College da PMKBY gi makhada pangthokpa tongan ba course mangagi training loisinbagi certificate intopagi tharamda haikibani Manipur ki Trade Commerce and Industry Joint Secretary P. Lenin Amadi Liberal College ki Principal Professor N. Sanjoyong na pangthokpa tharam aduda Dr. N. Johnson na makha
तारादुना महैरोइसिंगना लाइरिक तमलिबनी हाइदना लाइरिक खक्तदा मियेंग थमलगा तंबासी मतम असिगसु चानद्रे मरम असना महैरोइ खुदिंगमक एजुकेशन की मतकता मसा मसा का चानबा स्किल अमममसु हैबा मतम ओइरे मसिना महैरोइ अदुगी तुंगी पुंसिदा चाउना कानबा अमा पीबा ngamgani लोनेना ngasi कोर्स लोइदना सर्टिफिकेट पाइरबा महैरोइसिंगनसु इसा इसाना तमरुरिबा महै अदु खंजिलगा तोकपगी महुत्ता महै अदु सिजनदुना मियामदा कानबा पीनबा होनबा मथौताई हाइखी India nah ini bagi skill IT kita ke na suci aku macam Pradhan Menteri Krishi Kausal Vikas Yojana college talent period so that ini saya mau kita hai kita demographic dividend itu demographic disaster ta tahu adu erti aku se college kita tapi ba ai subject itu tahu kan ai skill lama ai na hizaba kamu sudah tahu kan मरकी पाउ पिजबा मतंग अस्ते लुसिंजरे मिटिंग ताबिर बसिंगबु खुरुमजरी।